ꯄꯥꯎꯆꯦꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯑꯞꯗꯦꯠ ꯇꯧꯖꯔꯤ꯫ ꯐꯥꯖꯤꯟꯈꯤꯕꯁꯤꯡ ꯄꯨꯊꯣꯛꯅꯕ ꯑꯀꯛꯅꯕ ꯃꯇꯝ ꯊꯥꯕꯤꯌꯨ ꯍꯥꯏꯔꯨꯕꯗ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯂꯥꯏ ꯅꯠꯇꯦ ꯍꯥꯏꯔꯛꯄ ꯄꯦꯟꯗꯦ ꯏꯕꯦꯟꯅꯥꯎꯕꯤ꯫ ꯖꯤꯔꯤꯕꯥꯝ ꯁ꯭ꯇꯨꯗꯦꯟꯠꯁ ꯐꯣꯔꯝꯒꯤ ꯃꯤꯍꯨꯠꯁꯤꯡ ꯌꯥꯎꯅ ꯉꯔꯥꯡ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯒ ꯎꯅꯗꯨꯅ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯐꯥꯖꯤꯟꯈꯤꯕ ꯑꯉꯥꯡ ꯌꯥꯎꯅ ꯃꯤꯑꯣꯏ 6 ꯑꯗꯨ ꯊꯥꯗꯣꯛꯄꯤꯔꯛꯅꯕ ꯍꯥꯏꯖꯔꯨꯕꯗ ꯑꯩꯗꯤ ꯂꯥꯏꯁꯨ ꯅꯠꯇꯦ ꯀꯃꯥꯏꯅ ꯉꯝꯗꯣꯏꯅꯣ ꯍꯥꯏꯅ ꯄꯥꯎꯈꯨꯝꯂꯛꯄꯗ ꯊꯃꯣꯏ ꯁꯣꯛꯈꯤ ꯍꯥꯏꯅ ꯐꯥꯖꯤꯟꯈꯤꯕ ꯌꯨꯔꯦꯝꯕꯝ ꯔꯥꯅꯤ ꯗꯦꯕꯤ ꯆꯍꯤ 60ꯒꯤ ꯃꯆꯥꯅꯨꯄꯤ ꯅꯤꯡꯊꯧꯖꯝ ꯑꯣꯡꯕꯤ ꯏꯕꯦꯟꯅꯥꯎꯕꯤ ꯗꯦꯕꯤꯅ ꯀꯞꯅ ꯄꯥꯎꯗꯝꯈ꯭ꯔꯦ꯫ ꯍꯩꯔꯣꯛ ꯑꯄꯨꯟꯕ ꯀ꯭ꯂꯕ ꯑꯃꯗꯤ ꯍꯩꯔꯣꯛ ꯑꯄꯨꯟꯕ ꯃꯩꯔꯥ ꯄꯥꯏꯕꯤꯅ ꯁꯤꯟꯗꯨꯅ ꯉꯔꯥꯡ ꯆꯠꯈꯤꯕ ꯃꯩꯔꯥꯒꯤ ꯔꯦꯂꯤꯗ ꯁꯔꯨꯛ ꯌꯥꯈꯤꯕꯤ ꯍꯧꯖꯤꯛ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯐꯥꯖꯤꯟꯕꯗ ꯌꯥꯎꯔꯤꯕꯤ ꯌꯨꯝꯔꯦꯝꯕꯝ ꯔꯥꯅꯤ ꯗꯦꯕꯤ ꯆꯍꯤ 60ꯒꯤ ꯍꯩꯔꯣꯛꯇ ꯃꯌꯨꯝ ꯄꯥꯜꯂꯛꯈꯤꯕꯤ ꯃꯆꯥꯅꯨꯄꯤ ꯅꯤꯡꯊꯧꯖꯝ ꯑꯣꯡꯕꯤ ꯑꯕꯦꯅꯥꯎ ꯗꯦꯕꯤꯅ ꯍꯥꯏꯈꯤ ꯖꯤꯔꯤꯕꯥꯝꯒꯤ ꯃꯄꯥꯝꯒꯤ ꯌꯨꯝꯗ ꯅꯨꯄꯤ ꯉꯥꯛꯇ ꯂꯩꯕꯅꯤ ꯑꯗꯨꯒ CRPFꯅ ꯃꯐꯝ ꯑꯗꯨꯗ ꯉꯥꯛ ꯁꯦꯟꯕꯤꯈꯤꯕꯅꯤ ꯑꯗꯨꯕꯨ ꯑꯉꯥꯡ 3 ꯌꯥꯎꯅ ꯃꯤꯑꯣꯏ 6 ꯐꯥꯗꯨꯅ ꯄꯨꯈꯤꯕꯗ ꯀꯔꯤꯃꯠꯇ ꯇꯧꯕ ꯉꯝꯍꯧꯗꯕꯁꯤ ꯄꯦꯟꯗꯦ꯫ ꯄꯤꯛꯂꯤꯕ ꯑꯉꯥꯡ 3 ꯑꯗꯨꯅ ꯀꯔꯝꯅ ꯂꯩꯔꯝꯒꯅꯤ ꯑꯃꯗꯤ ꯅꯨꯄꯤꯁꯤꯡ ꯑꯗꯨꯗ ꯀꯔꯤ ꯇꯧꯕꯤꯔꯝꯒꯅꯤ ꯈꯟꯕꯗ ꯂꯩꯇꯥꯐꯝ ꯈꯪꯈꯤꯗꯦ꯫ ꯍꯧꯖꯤꯛ ꯏꯪꯈ꯭ꯔꯕ ꯃꯇꯝ ꯑꯁꯤꯗ ꯃꯐꯤ ꯃꯔꯣꯜꯁꯨ ꯅꯤꯡꯊꯤꯅ ꯌꯥꯎꯈꯤꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯔꯝꯅ ꯂꯩꯔꯝꯒꯅꯤ ꯈꯟꯕꯗ ꯂꯩꯇꯥꯐꯝ ꯈꯪꯅꯗ꯭ꯔꯦ꯫ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝ ꯅꯠꯇꯅ ꯀꯅꯥꯃꯠꯇ ꯂꯩꯇꯦ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯩꯔꯥ ꯈꯣꯡꯆꯠ ꯑꯗꯨ ꯍꯩꯔꯣꯛ ꯒꯦꯠꯇꯒꯤ ꯍꯧꯔꯒ ꯂꯤꯇꯥꯟ ꯐꯥꯎꯕ ꯆꯠꯈꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 7ꯗꯒꯤ ꯆꯠꯈꯤꯕ ꯈꯣꯡꯆꯠ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯍꯩꯔꯣꯛ ꯑꯄꯨꯟꯕ ꯀ꯭ꯂꯕꯀꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯃꯗꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯀꯌꯥ ꯌꯥꯎꯅ ꯃꯤꯑꯣꯏ 1,000 ꯔꯣꯝꯅ ꯁꯔꯨꯛ ꯌꯥꯈꯤ ꯍꯥꯏꯔꯤ꯫ ꯑꯇꯣꯞꯄ ꯑꯃꯅ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯆꯠꯂꯤꯕ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯂꯩꯕꯥꯛ ꯑꯃꯗ ꯃꯤꯂꯤꯇꯔꯤ ꯄꯥꯋꯔꯗꯁꯨ ꯁꯤꯡꯊꯥꯕ ꯌꯥꯅ ꯐꯤꯗꯥ ꯐꯪꯗꯨꯅ ꯂꯩꯔꯤꯕ ꯏꯟꯗꯤꯌꯥꯒꯤ ꯂꯩꯉꯥꯛꯅ ꯄꯤꯛꯈ꯭ꯔꯕ ꯁ꯭ꯇꯦꯠ ꯑꯃꯗ ꯊꯣꯛꯄ ꯀ꯭ꯔꯥꯏꯝ ꯅꯠꯇ꯭ꯔꯒ ꯋꯥꯊꯣꯛ ꯑꯃꯕꯨ ꯃꯇꯝ ꯆꯥꯅ ꯂꯣꯏꯁꯤꯟꯕ ꯉꯝꯗꯕ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯏꯀꯥꯏꯅꯤꯡꯉꯥꯏꯅꯤ ꯍꯥꯏꯅ ꯊꯧꯕꯥꯜ ꯑꯃꯁꯨꯡ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛ ꯑꯄꯨꯟꯕ ꯂꯨꯞ ꯇꯒꯗꯥꯜꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯇꯒꯗꯥꯜꯒꯤ ꯆꯦꯌꯔꯃꯦꯟ ꯗꯥꯛꯇꯔ ꯋꯥꯏ ꯚꯦꯒꯆꯟꯗ꯭ꯔ ꯁꯤꯡꯍꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯐꯒꯗ꯭ꯔꯥ ꯈꯟꯅ ꯊꯥ 19 ꯃꯄꯨꯡ ꯐꯥꯈ꯭ꯔꯕ ꯐꯥꯎꯕ ꯁꯥꯐꯔꯛꯄꯒꯤ ꯍꯥꯏꯕꯒꯤ ꯃꯃꯤ ꯎꯗ꯭ꯔꯤ꯫ ꯇꯧꯔꯔꯣꯏ ꯍꯥꯏꯕ ꯄꯣꯂꯤꯁꯤ ꯑꯃꯗ ꯃꯤꯠꯌꯦꯡ ꯆꯪꯗꯕ ꯑꯣꯏꯔꯒꯗꯤ ꯃꯅꯤꯄꯨꯔ ꯃꯆꯦꯠ ꯀꯌꯥ ꯊꯣꯛꯅ ꯀꯥꯏꯈꯤꯅꯕ ꯁꯤꯟꯕꯅꯤ ꯍꯥꯏꯅ ꯂꯧꯔꯣꯏꯗꯕꯒꯤ ꯃꯔꯝ ꯂꯩꯇꯦ꯫ ꯀꯔꯤꯒꯨꯝꯕ ꯏꯟꯗꯤꯌꯥꯒꯤ ꯍꯣꯝ ꯑꯃꯁꯨꯡ ꯗꯤꯐꯦꯟꯁ ꯃꯤꯅꯤꯁꯇ꯭ꯔꯤꯅ ꯃꯤꯠꯌꯦꯡ ꯆꯪꯂꯕꯗꯤ ꯃꯅꯤꯄꯨꯔꯒꯤ ꯈ꯭ꯔꯥꯏꯁꯤꯁ ꯑꯁꯤꯗꯤ ꯅꯨꯃꯤꯠ 50ꯅꯤꯒꯤ ꯃꯅꯨꯡꯗ ꯂꯣꯏꯁꯤꯟꯕ ꯉꯝꯒꯅꯤ ꯍꯥꯏꯕꯁꯤ ꯍꯧꯈꯤꯕ ꯄꯨꯋꯥꯔꯤ ꯀꯌꯥꯅ ꯈꯨꯗꯝ ꯆꯥꯡꯗꯝ ꯄꯤꯔꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯖꯤꯔꯤꯕꯥꯝꯗ ꯃꯤꯑꯣꯏ 2 ꯇꯝꯊꯤꯅ ꯍꯥꯠꯈ꯭ꯔꯕ ꯇꯨꯡꯗ ꯃꯤꯔꯣꯜ ꯇꯥꯗ꯭ꯔꯤꯕ ꯑꯉꯥꯡ ꯌꯥꯎꯅ ꯃꯤꯑꯣꯏ 6 ꯅꯣꯡꯃꯩ ꯆꯤꯟꯗꯣꯟꯗ ꯐꯥꯗꯨꯅ ꯄꯨꯈꯤꯕꯗ ꯁ꯭ꯇꯦꯠ ꯂꯩꯉꯥꯛ ꯑꯃꯗꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯗꯚꯥꯏꯖꯔꯅ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯐꯣꯡꯗꯣꯛꯇꯕꯁꯤ ꯇꯒꯗꯥꯜꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯏ꯫ ꯐꯥꯖꯤꯟꯈꯤꯕ ꯃꯤꯑꯣꯏ 6 ꯃꯤꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯌꯦꯡꯗꯨꯅ ꯇꯦꯛꯇ ꯀꯥꯏꯗꯅ ꯊꯥꯗꯣꯔꯛꯅꯕ ꯃꯔꯤ ꯂꯩꯅꯕꯁꯤꯡꯗ ꯑꯄꯤꯜ ꯇꯧꯔꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯑꯇꯣꯞꯄ ꯄꯥꯎꯗ ꯅꯨꯄꯤ ꯑꯉꯥꯡꯗ ꯁꯥꯊꯤꯕ ꯀ꯭ꯔꯥꯏꯝ ꯇꯧꯕ ꯂꯨꯞꯁꯤꯡ ꯑꯟꯂꯣꯐꯨꯜꯅꯤ ꯂꯥꯎꯊꯣꯛꯀꯗꯕꯅꯤ꯫ ꯖꯤꯔꯤꯕꯥꯝꯗ ꯉꯁꯤ ꯑꯌꯨꯛꯇꯒꯤ ꯄꯨꯡ 24ꯒꯤ ꯖꯦꯅꯔꯦꯜ ꯁ꯭ꯇ꯭ꯔꯥꯏꯛ ꯀꯧꯈ꯭ꯔꯦ꯫ ꯅꯨꯄꯤ ꯑꯃꯁꯨꯡ ꯑꯉꯥꯡꯁꯤꯡꯒꯤ ꯃꯊꯛꯇ ꯁꯥꯊꯤꯕ ꯀ꯭ꯔꯥꯏꯝ ꯆꯠꯊꯕ ꯂꯨꯞꯁꯤꯡꯕꯨ ꯂꯣꯅ ꯌꯥꯗꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯅꯕ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯏꯃꯔꯖꯦꯟꯁꯤ ꯀꯦꯕꯤꯅꯦꯠ ꯃꯤꯐꯝꯅ ꯋꯥꯔꯦꯞ ꯂꯧꯈ꯭ꯔꯦ꯫ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 10 ꯇꯥꯕ ꯃꯇꯝꯗ ꯁꯤꯑꯦꯝ ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠꯇ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯅ ꯆꯤꯌꯔ ꯂꯧꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯑꯊꯨꯕ ꯀꯦꯕꯤꯅꯦꯠ ꯃꯤꯐꯝ ꯑꯃꯗ ꯋꯥꯔꯦꯞ ꯑꯁꯤ ꯂꯧꯈꯤꯕꯅꯤ꯫ ꯃꯤꯐꯝ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯋꯥꯉꯥꯡꯂꯣꯏꯁꯨ ꯑꯣꯏꯔꯤꯕ ꯏꯟꯐꯣꯔꯃꯦꯁꯟ ꯑꯃꯁꯨꯡ ꯄꯕ꯭ꯂꯤꯛ ꯔꯤꯂꯦꯁꯟꯁꯀꯤ ꯃꯤꯅꯤꯁꯇꯔ ꯗꯥꯛꯇꯔ ꯁꯥꯄꯝ ꯔꯟꯖꯟꯅ ꯄꯥꯎꯆꯦ ꯑꯁꯤꯗ ꯍꯥꯏ ꯍꯟꯗꯛ ꯖꯤꯔꯤꯕꯥꯝꯗ ꯑꯉꯥꯡ 3 ꯑꯃꯁꯨꯡ ꯅꯨꯄꯤ 3 ꯌꯥꯎꯅ ꯄꯨꯟꯅ ꯃꯤꯑꯣꯏ 6 ꯐꯥꯖꯤꯜꯂꯒ ꯃꯐꯝ ꯈꯪꯗꯅ ꯊꯝꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯃꯤꯐꯝ ꯑꯗꯨꯗ ꯄꯥꯡꯊꯣꯛꯇꯨꯅ ꯈꯟꯅꯈꯤ꯫ ꯑꯁꯤꯒꯨꯝꯕ ꯅꯨꯄꯤ ꯑꯉꯥꯡ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯁꯥꯊꯤꯔꯕ ꯀ꯭ꯔꯥꯏꯝ ꯆꯠꯊꯕꯒꯤ ꯊꯧꯑꯣꯡ ꯑꯁꯤꯕꯨ ꯉꯁꯤꯒꯤ ꯃꯤꯐꯝ ꯑꯗꯨꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯈꯤ꯫ ꯂꯣꯏꯅꯅ ꯑꯗꯨꯒꯨꯝꯕ ꯀ꯭ꯔꯥꯏꯝ ꯑꯗꯨꯗ ꯆꯦꯟꯅꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯅꯠꯇ꯭ꯔꯒ ꯂꯨꯞ ꯑꯗꯨ ꯑꯟꯂꯣꯐꯨꯜ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯅꯕ ꯀꯦꯕꯤꯅꯦꯠ ꯃꯤꯐꯝ ꯑꯗꯨꯅ ꯋꯥꯔꯦꯞ ꯂꯧꯈꯤ꯫ ꯑꯃꯔꯣꯝꯗ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯐꯥꯖꯤꯟꯈꯤꯕ ꯑꯉꯥꯡ 3 ꯌꯥꯎꯅ ꯃꯤꯑꯣꯏ 6 ꯐꯥꯖꯤꯟꯈꯤꯕꯒꯤ ꯃꯥꯌꯣꯛꯇ ꯖꯤꯔꯤ ꯌꯨꯅꯥꯏꯇꯦꯗ ꯀꯝꯃꯤꯇꯤ JUCꯅ ꯖꯤꯔꯤꯕꯥꯝꯗ ꯍꯌꯦꯡ ꯄꯨꯡ 12ꯇꯒꯤ ꯍꯧꯔꯒ ꯄꯨꯡ 24ꯒꯤ ꯖꯦꯅꯔꯦꯜ ꯁ꯭ꯇ꯭ꯔꯥꯏꯛ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯈꯤꯕ ꯃꯤꯑꯣꯏ 6 ꯑꯗꯨꯕꯨ ꯄꯨꯡ 24ꯒꯤ ꯃꯅꯨꯡꯗ ꯄꯨꯊꯣꯛꯄ ꯉꯝꯅꯕꯒꯤ ꯃꯥꯌꯣꯛꯇ ꯉꯁꯤꯁꯨ ꯖꯤꯔꯤꯕꯥꯝꯒꯤ ꯏꯃꯥ ꯑꯣꯏꯕꯤꯁꯤꯡꯅ ꯊꯣꯔꯛꯇꯨꯅ ꯃꯩꯔꯥꯒꯤ ꯔꯦꯂꯤ ꯖꯤꯔꯤꯕꯥꯝꯗ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯆꯠꯈ꯭ꯔꯦ꯫ ꯖꯤꯔꯤ ꯌꯨꯅꯥꯏꯇꯦꯗ ꯀꯝꯃꯤꯇꯤ JUCꯒꯤ ꯀꯟꯚꯦꯅꯔ PS ꯄ꯭ꯔꯤꯌꯥꯅꯟꯗꯅ ꯂꯥꯎꯊꯣꯛꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯔꯥꯡ ꯖꯤꯔꯤꯕꯥꯝ ꯄꯨꯝꯕꯒꯤ ꯑꯣꯏꯅ ꯀꯦꯟꯗꯜ ꯂꯥꯏꯠ ꯄ꯭ꯔꯣꯇꯦꯁ ꯆꯠꯊꯈ꯭ꯔꯕ ꯃꯇꯨꯡ ꯉꯁꯤ ꯖꯤꯔꯤꯕꯥꯝ ꯄꯨꯝꯕꯒꯤ ꯑꯣꯏꯅ ꯃꯩꯔꯥꯒꯤ ꯔꯦꯂꯤ ꯑꯃ ꯖꯤꯔꯤꯕꯥꯝꯒꯤ ꯁꯃꯨꯡ ꯃꯥꯟꯕꯤ ꯑꯃꯁꯨꯡ ꯆꯨꯡꯒꯥꯗꯣꯡ ꯂꯩꯀꯥꯏꯗꯒꯤ ꯍꯧꯔꯒ ꯖꯤꯔꯤꯕꯥꯝ ꯃꯌꯣꯟ ꯑꯣꯏꯔꯤꯕ ꯕꯥꯕꯨꯄꯥꯔꯥꯗ ꯄꯨꯟꯗꯨꯅ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯐꯥꯖꯤꯟꯈꯤꯕ ꯑꯉꯥꯡ 3 ꯑꯃꯗꯤ ꯃꯤꯑꯣꯏ 6 ꯂꯩꯉꯥꯛꯅ ꯑꯊꯨꯕꯗ ꯄꯨꯊꯣꯛꯀꯗꯕꯅꯤ꯫ ꯏꯃꯥ ꯂꯩꯕꯥꯛꯅ ꯌꯥꯏꯐꯔꯦ ꯃꯅꯤꯄꯨꯔ ꯏꯃꯥꯅ ꯌꯥꯏꯐꯔꯦ ꯍꯥꯏꯕ ꯈꯣꯜꯂꯥꯎ ꯀꯌꯥ ꯂꯥꯎꯗꯨꯅ ꯔꯦꯂꯤ ꯑꯗꯨ ꯆꯠꯈꯤ꯫ ꯄꯟꯕ ꯌꯥꯏ ꯅꯕꯦꯝꯕꯔ ꯊꯥꯒꯤ 13ꯗ ꯖꯤꯔꯤꯕꯥꯝ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯕꯣꯔꯣ ꯕꯦꯀ꯭ꯔꯥ ꯁꯕ ꯗꯤꯚꯤꯖꯟꯒꯤ ꯃꯅꯨꯡ ꯆꯟꯅ ꯍꯥꯡꯂꯤꯕ ꯔꯤꯂꯤꯐ ꯀꯦꯝꯞꯗ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯄ ꯊꯧꯗꯣꯛ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯖꯤꯔꯤ ꯌꯨꯅꯥꯏꯇꯦꯗ ꯀꯝꯃꯤꯇꯤ JUCꯅ ꯃꯔꯤ ꯂꯩꯅꯕꯁꯤꯡꯗ ꯕꯣꯔꯣ ꯕꯦꯀ꯭ꯔꯥ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯀꯣꯜꯂꯤꯕ ꯑꯦꯔꯤꯌꯥꯁꯤꯡꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ
ꯃꯈꯥꯕꯣꯁꯇꯤ, ꯖꯤꯔꯤꯃꯨꯛ ꯑꯃꯗꯤ ꯁꯣꯁꯇꯤ ꯕꯦꯀ꯭ꯔꯥꯒꯤ ꯃꯐꯝꯁꯤꯡꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁ ꯃꯇꯤꯛ ꯆꯥꯅ ꯊꯝꯕꯤꯌꯨ ꯍꯥꯏꯅ ꯇꯛꯁꯤꯟꯈꯤꯕꯅꯤ꯫ ꯕꯣꯔꯣ ꯕꯦꯀ꯭ꯔꯥꯒꯤ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯀꯤꯗꯅꯦꯞ ꯇꯧꯗꯨꯅ ꯄꯨꯈꯤꯕ ꯑꯉꯥꯡ 3 ꯌꯥꯎꯅ ꯃꯤꯑꯣꯏ 3 ꯄꯨꯡ 24ꯒꯤ ꯃꯅꯨꯡꯗ ꯃꯁꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯃꯗꯤ ꯖꯤꯔꯤꯕꯥꯝ CSOꯁꯤꯡꯗ ꯁꯤꯟꯅꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯈꯤꯕ ꯂꯩꯈ꯭ꯔꯕꯁꯨ ꯊꯕꯛꯇ ꯑꯣꯟꯊꯣꯛꯄꯤꯔꯛꯇꯕꯅ ꯉꯔꯥꯡ ꯅꯨꯡꯊꯤꯜ ꯄꯨꯡ 6ꯇꯒꯤ ꯍꯧꯔꯒ ꯖꯤꯔꯤꯕꯥꯝꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯂꯩꯀꯥꯏ ꯈꯨꯟꯁꯤꯡꯗ ꯀꯦꯟꯗꯜ ꯂꯥꯏꯠ ꯄ꯭ꯔꯣꯇꯦꯁꯠ ꯇꯧꯈ꯭ꯔꯕ ꯃꯇꯨꯡ ꯉꯁꯤ ꯖꯤꯔꯤꯕꯥꯝꯗ ꯑꯄꯨꯟꯕꯒꯤ ꯑꯣꯏꯕ ꯃꯩꯔꯥꯒꯤ ꯔꯦꯂꯤ ꯑꯃ ꯄꯥꯡꯊꯣꯛꯈꯤꯕꯅꯤ꯫ ꯃꯈꯥ ꯇꯥꯅ ꯍꯌꯦꯡ ꯑꯌꯨꯛ ꯄꯨꯡ 6ꯇꯒꯤ ꯍꯧꯔꯒ ꯄꯨꯡ 9 ꯐꯥꯎꯕꯒꯤ ꯖꯦꯅꯔꯦꯜ ꯁ꯭ꯇ꯭ꯔꯥꯏꯛ ꯂꯥꯎꯊꯣꯛꯈꯤꯅꯕ ꯂꯩꯈ꯭ꯔꯦ꯫ ꯆꯠꯊꯒꯗꯧꯔꯤꯕ ꯖꯦꯅꯔꯦꯜ ꯁ꯭ꯇ꯭ꯔꯥꯏꯛ ꯑꯁꯤꯗ ꯃꯤꯌꯥꯝꯅ ꯃꯄꯨꯡ ꯐꯥꯍꯟꯅꯕ ꯖꯦꯑꯦꯁꯤꯅ ꯑꯥꯄꯤꯜ ꯇꯧꯔꯛꯂꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯑꯇꯣꯞꯄ ꯄꯥꯎꯗ ꯍꯌꯦꯡ MLA 3 MLA ꯐꯝꯗꯒꯤ ꯔꯤꯖꯥꯏꯟ ꯇꯧꯒꯗꯣꯔꯤ꯫ ꯊꯥꯡꯒ ꯀꯦꯟꯗ꯭ꯔꯒꯤ MLA ꯇꯤ. ꯔꯣꯕꯤꯟꯗ꯭ꯔꯣ, ꯍꯩꯔꯣꯛ ꯀꯦꯟꯗ꯭ꯔꯒꯤ MLA ꯇꯤ.ꯑꯩꯆ. ꯔꯥꯙꯦꯁ꯭ꯌꯥꯝ, ꯋꯥꯡꯖꯤꯡꯒꯤ MLA ꯄꯥꯎꯅꯝ ꯕ꯭ꯔꯣꯖꯦꯟ ꯍꯥꯏꯔꯤꯕ MLA 3 ꯑꯁꯤ ꯍꯌꯦꯡ MLA ꯐꯝꯗꯒꯤ ꯔꯤꯖꯥꯏꯟ ꯇꯧꯔꯒꯅꯤ ꯍꯥꯏꯔꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯀꯨꯀꯤ MLA 10 ꯗꯤꯁꯀ꯭ꯋꯥꯂꯤꯐꯥꯏ ꯇꯧ, ꯅꯨꯄꯤꯁꯤꯡꯁꯨ ꯈꯨꯠꯂꯥꯏ ꯄꯥꯏꯔꯒ ꯂꯥꯟꯊꯦꯡꯅꯒꯅꯤ꯫ ꯃꯦ, ꯍꯧꯈꯤꯕ ꯆꯍꯤ 2019ꯗꯒꯤ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯠꯁꯤꯡꯅ ꯃꯈꯣꯏꯒꯤ ꯇꯣꯉꯥꯟꯕ ꯂꯩꯉꯥꯛ ꯑꯃ ꯇꯥꯟꯕꯒꯤ ꯃꯤꯡꯗ ꯆꯠꯊꯔꯛꯂꯤꯕ ꯂꯥꯟ ꯑꯁꯤꯗ ꯁ꯭ꯇꯦꯠ ꯑꯃꯗꯤ ꯁꯦꯟꯇꯔꯗ ꯂꯩꯉꯥꯛ ꯄꯥꯏꯔꯤꯕ BJPꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯅꯥꯀꯣꯏꯅꯅ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯇꯝꯄꯥꯛꯀꯤ ꯃꯤꯌꯥꯝꯗ ꯑꯋꯥ ꯆꯩꯊꯦꯡ ꯀꯌꯥ ꯄꯤꯕꯇ ꯅꯠꯇꯅ ꯑꯁꯤ ꯑꯅꯥ ꯌꯥꯎꯔꯕ ꯐꯥꯎꯕ ꯃꯊꯧ ꯇꯧꯗ꯭ꯔꯕ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯕꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯔꯤꯕ ꯀꯨꯀꯤ MLA 10 ꯑꯦꯁꯦꯝꯕ꯭ꯂꯤꯗꯒꯤ ꯈꯨꯗꯛꯇ ꯗꯤꯁꯀ꯭ꯋꯥꯂꯤꯐꯥꯏ ꯇꯧꯒꯗꯕꯅꯤ꯫ MLA 10 ꯑꯁꯤ ꯗꯤꯁꯀ꯭ꯋꯥꯂꯤꯐꯥꯏ ꯇꯧꯗ꯭ꯔꯤꯕ ꯐꯥꯎꯕ ꯈ꯭ꯋꯥꯏꯔꯝꯕꯟ ꯀꯩꯊꯦꯜꯒꯤ ꯏꯃꯥꯁꯤꯡꯅ ꯃꯈꯜ ꯀꯌꯥꯒꯤ ꯑꯀꯟꯕ ꯈꯣꯡꯖꯪꯁꯤꯡ ꯆꯪꯁꯤꯟꯒꯅꯤ ꯍꯥꯏꯅ ꯋꯥꯔꯦꯞ ꯂꯧꯈ꯭ꯔꯦ꯫ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 10 ꯔꯣꯝ ꯇꯥꯕ ꯃꯇꯝꯗ ꯀꯩꯊꯦꯜ ꯐꯝꯕꯤ ꯏꯃꯥꯁꯤꯡꯅ ꯖꯤꯔꯤꯕꯥꯝꯗꯒꯤ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯌꯥꯎꯅ ꯃꯤꯑꯣꯏ 6 ꯐꯥꯗꯨꯅ ꯑꯣꯠ ꯅꯩꯔꯕ ꯃꯇꯨꯡ ꯃꯤꯍꯥꯠ ꯍꯥꯠꯇꯣꯛꯄꯒꯤ ꯊꯧꯑꯣꯡ ꯑꯁꯤ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯅꯕ ꯍꯣꯠꯅꯈꯤ꯫ ꯄꯨꯡ 1 ꯔꯣꯝ ꯇꯥꯕ ꯃꯇꯝꯗ ꯀꯩꯊꯦꯜ ꯐꯝꯕꯤ ꯏꯃꯥꯁꯤꯡꯅ ꯊꯧꯄꯨꯕꯤꯁꯤꯡꯒꯤ ꯃꯔꯛꯇ ꯋꯥꯈꯜ ꯃꯥꯟꯅꯔꯛꯇꯕꯗꯒꯤ ꯆꯔꯥꯡꯅꯕ ꯊꯣꯛꯈꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯔꯤꯕ ꯃꯤꯌꯥꯝꯅ ꯀꯩꯊꯦꯜ ꯐꯝꯕꯤꯒꯤ ꯊꯧ ꯄꯨꯔꯤꯕꯁꯤꯡ ꯌꯥꯎꯗ꯭ꯔꯕꯁꯨ ꯄꯣꯠꯐꯝ ꯐꯝꯂꯤꯕ ꯃꯤꯌꯥꯝꯅ ꯁꯔꯨꯛ ꯌꯥꯗꯨꯅ ꯀꯨꯀꯤ MLA 10 ꯑꯦꯁꯦꯝꯕ꯭ꯂꯤꯗꯒꯤ ꯗꯤꯁꯀ꯭ꯋꯥꯂꯤꯐꯥꯏ ꯇꯧꯒꯗꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯗꯤꯁꯀ꯭ꯋꯥꯂꯤꯐꯥꯏ ꯇꯧꯗ꯭ꯔꯕꯗꯤ ꯈ꯭ꯋꯥꯏꯔꯝꯕꯟ ꯀꯩꯊꯦꯜꯗ ꯏꯃꯥꯁꯤꯡꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕ ꯍꯥꯏꯅ ꯋꯥꯔꯦꯞꯅꯈꯤ꯫ ꯈꯣꯡꯖꯪ ꯑꯗꯨꯒꯤ ꯃꯅꯨꯡ ꯆꯟꯅ ꯈ꯭ꯋꯥꯏꯔꯝꯕꯟ ꯏꯃꯥ ꯀꯩꯊꯦꯜ ꯖꯣꯏꯟꯠ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯝꯃꯤꯇꯤꯒꯤ ꯀꯟꯚꯦꯅꯔ ꯂꯥꯏꯁ꯭ꯔꯝ ꯃꯦꯝꯕꯅ ꯄꯥꯎꯃꯤꯁꯤꯡꯗ ꯍꯥꯏ꯫ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯤꯕ IDPꯁꯤꯡ ꯃꯔꯨꯑꯣꯏꯅ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯑꯃꯗꯤ ꯅꯨꯄꯤ 6 ꯐꯥꯗꯨꯅ ꯄꯨꯈꯤꯕꯗ ꯈꯨꯗꯛꯇ ꯁꯦꯟꯇ꯭ꯔꯦꯜ ꯑꯥꯔꯝ ꯐꯣꯔꯁꯁꯤꯡꯅ ꯇꯥꯟꯅꯗꯨꯅ ꯃꯈꯣꯏꯕꯨ ꯀꯟꯅꯕ ꯍꯣꯠꯅꯕꯒꯤ ꯃꯑꯣꯡ ꯆꯠꯊꯈꯤꯗꯕ ꯑꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯐꯥꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯕꯨ ꯁꯤꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯂꯥꯛꯂꯤꯕ ꯑꯁꯤꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯐꯨꯔꯨꯞ ꯈꯨꯗꯤꯡꯃꯛ MLAꯁꯤꯡ ꯄꯨꯟꯁꯤꯟꯗꯨꯅ ꯃꯅꯤꯄꯨꯔ ꯀꯟꯅꯕ ꯍꯣꯠꯅꯕꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩꯔꯦ꯫ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯅ ꯆꯤꯡꯗꯅ ꯂꯣ ꯑꯃ, ꯇꯝꯗꯅ ꯂꯩꯉꯥꯛ ꯑꯃ ꯈꯥꯏꯗꯣꯛꯇꯨꯅ ꯆꯤꯡꯗ ꯇꯧꯅꯤꯡ-ꯇꯧꯅꯤꯡꯕꯇ ꯇꯧꯍꯟꯕ, ꯇꯝꯄꯥꯛꯇꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯔꯁꯅꯦꯜꯁꯤꯡꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯑꯣꯠ ꯅꯩꯔꯤꯕ ꯑꯁꯤ ꯌꯥꯅꯤꯡꯗꯦ꯫ ꯆꯤꯡꯗꯒꯤ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯠꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯇꯨꯅ ꯃꯤ ꯍꯥꯠꯂꯤꯕ ꯑꯁꯤꯗ ꯀꯣꯝꯕꯤꯡ ꯑꯣꯄꯔꯦꯁꯟ ꯇꯧꯗ꯭ꯔꯒ ꯑꯣꯟꯅ-ꯇꯩꯅꯕꯗ ꯇꯝꯄꯥꯛꯇ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤꯕ ꯑꯁꯤ ꯃꯔꯝ ꯆꯥꯗꯕ ꯁ꯭ꯇꯦꯠ ꯑꯃꯗꯤ ꯁꯦꯟꯇꯔ ꯂꯩꯉꯥꯛꯀꯤ ꯊꯧꯑꯣꯡꯅꯤ꯫ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯂꯩꯔꯤꯕ MLA 50ꯅ ꯋꯥꯈꯜ ꯑꯃꯠꯇ ꯑꯣꯏꯅ ꯃꯅꯤꯄꯨꯔꯒꯤ ꯁꯛꯇꯝ ꯀꯟꯅꯅꯕ ꯊꯕꯛ ꯂꯧꯈꯠꯂꯛꯇ꯭ꯔꯕꯗꯤ ꯀꯩꯊꯦꯜ ꯐꯝꯕꯤ ꯅꯨꯄꯤꯁꯤꯡꯅꯁꯨ ꯅꯣꯡꯃꯩ ꯄꯥꯏꯗꯨꯅ ꯂꯥꯟꯊꯦꯡꯅꯔꯒꯅꯤ ꯍꯥꯏꯅ ꯆꯞ ꯆꯥꯕ ꯐꯤꯔꯦꯞ ꯂꯧꯔꯦ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯑꯇꯣꯞꯄ ꯄꯥꯎꯗ MLA 50ꯒꯤ ꯆꯞ ꯆꯥꯕ ꯐꯤꯔꯦꯞ ꯄꯨꯡ 24ꯒꯤ ꯃꯅꯨꯡꯗ ꯂꯥꯎꯊꯣꯛꯀꯗꯕꯅꯤ꯫ ꯂꯨꯞ 13 ꯍꯧꯈꯤꯕ ꯆꯍꯤꯒꯤ ꯃꯦ 3ꯗꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝꯗ ꯁꯤꯡꯅꯗꯨꯅ ꯑꯃꯗꯤ ꯃꯩꯇꯩ ꯐꯨꯔꯨꯞꯀꯤ ꯃꯊꯛꯇ ꯑꯇꯝꯅꯅ ꯆꯠꯊꯔꯛꯂꯤꯕ ꯂꯥꯟ ꯑꯁꯤꯗ ꯃꯔꯨꯑꯣꯏꯕ ꯊꯧꯗꯥꯡ ꯂꯧꯔꯤꯕ ꯆꯤꯟ ꯀꯨꯀꯤ ꯖꯣ MLA 10, ꯀꯨꯀꯤ ꯏꯟꯁꯔꯖꯦꯟꯠ ꯒ꯭ꯔꯨꯞ ꯑꯃꯗꯤ ITLF ꯑꯃꯁꯨꯡ ꯀꯣꯇꯨꯅꯆꯤꯡꯕ ꯑꯁꯤ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯇꯦꯔꯣꯔꯤꯁꯠꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯀꯗꯕꯅꯤ ꯍꯥꯏꯅ ꯃꯅꯤꯄꯨꯔꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯂꯨꯞ 13ꯅ ꯇꯛꯁꯤꯟꯕꯒ ꯂꯣꯏꯅꯅ MLA 50ꯅ ꯆꯞ ꯆꯥꯕ ꯐꯤꯔꯦꯞ ꯄꯨꯡ 24 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯥꯎꯊꯣꯛꯀꯗꯕꯅꯤ꯫ ꯐꯦꯗꯔꯦꯁꯟ ꯑꯣꯐ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ (ꯐꯣꯛꯁ) ꯃꯅꯤꯄꯨꯔꯒꯤ ꯃꯌꯥꯏ ꯁꯪꯂꯦꯟꯗ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯃꯅꯤꯄꯨꯔ ꯋꯨꯃꯦꯟ ꯐ꯭ꯔꯟꯠ, ꯃꯅꯤꯄꯨꯔ ꯀꯩꯊꯦꯜ ꯅꯨꯄꯤ ꯃꯔꯨꯞ, ꯃꯅꯤꯄꯨꯔꯤ ꯃꯩꯇꯩ ꯄꯥꯡꯒꯜ ꯋꯦꯜꯐꯤꯌꯔ ꯑꯣꯔꯒꯅꯥꯏꯖꯦꯁꯟ, ꯃꯅꯤꯄꯨꯔ ꯄꯤꯄꯜꯁ ꯐ꯭ꯔꯟꯠ ꯈꯨꯃꯟ ꯆꯅꯨ ꯃꯌꯥꯡ ꯏꯝꯐꯥꯜ, KUCMA ꯃꯌꯥꯡ ꯏꯝꯐꯥꯜ, MUPC ꯌꯦꯛꯀꯥꯜ, ꯃꯅꯤꯄꯨꯔ ꯄꯤꯄꯜꯁ ꯐꯦꯗꯔꯦꯁꯟ ꯐꯣꯔꯁ, ꯋꯥꯔꯜꯗ ꯃꯩꯇꯩ ꯑꯣꯔꯒꯅꯥꯏꯖꯦꯁꯟ LIVYM ꯑꯃꯗꯤ BYPA ꯌꯥꯎꯅ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯗꯨꯗ ꯐꯣꯛꯁꯀꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯇꯤ.ꯑꯩꯆ. ꯃꯅꯤꯍꯥꯔꯅ ꯍꯥꯏ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯀꯨꯀꯤ MLA 10 ꯈꯥꯏꯗꯣꯛꯈ꯭ꯔꯒ ꯂꯦꯝꯍꯧꯔꯤꯕ MLA 50ꯒꯤ ꯑꯣꯏꯕ ꯆꯞ ꯆꯥꯕ ꯐꯤꯔꯦꯞ ꯄꯨꯡ 24 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯃꯤꯌꯥꯝꯗ ꯂꯥꯎꯊꯣꯛꯇꯨꯅ ꯈꯪꯍꯟꯒꯗꯕꯅꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝꯗ ꯁꯤꯡꯅꯗꯨꯅ ꯑꯃꯗꯤ ꯃꯤꯆꯝ ꯃꯤꯌꯥꯝ ꯍꯥꯠꯂꯤꯕ ꯏꯂꯤꯒꯦꯟ ꯆꯤꯟ ꯀꯨꯀꯤ ꯖꯣꯁꯤꯡ ꯃꯅꯤꯄꯨꯔꯗꯒꯤ ꯃꯔꯨ ꯐꯪꯅ ꯇꯛꯊꯣꯛꯈꯤꯅꯕ ꯑꯃꯗꯤ ꯂꯝꯗꯝ ꯑꯁꯤꯗ ꯅꯦꯁꯅꯦꯜ ꯔꯦꯖꯤꯁꯇꯔ ꯑꯣꯐ ꯁꯤꯇꯤꯖꯟ (NRC) ꯈꯨꯗꯛꯇ ꯆꯠꯅꯍꯟꯒꯗꯕꯅꯤ꯫ ꯖꯤꯔꯤꯕꯥꯝꯒꯤ ꯕꯣꯔꯣ ꯕꯦꯀ꯭ꯔꯥ ꯁꯕ ꯗꯤꯚꯤꯖꯟꯒꯤ ꯃꯅꯨꯡ ꯆꯟꯕ ꯖꯀꯨꯔꯥꯊꯣꯔꯗꯒꯤ
ꯆꯤꯟ ꯀꯨꯀꯤ ꯖꯣꯁꯤꯡꯅ ꯍꯣꯁꯇꯦꯖ ꯑꯣꯏꯅ ꯐꯥꯗꯨꯅ ꯄꯨꯈ꯭ꯔꯕ ꯃꯇꯨꯡ ꯀꯣꯜ ꯕ꯭ꯂꯗꯇ ꯍꯥꯠꯄꯗ ꯆꯦꯟꯅꯕꯁꯤꯡ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥꯅ ꯐꯥꯗꯨꯅ ꯂꯣꯒꯤ ꯑꯣꯏꯕ ꯆꯩꯔꯥꯛ ꯄꯤꯒꯗꯕꯅꯤ꯫ ꯍꯧꯖꯤꯛ ꯂꯝꯗꯝ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯗ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯁꯤꯡꯅ ꯊꯑꯣꯏ ꯋꯥꯑꯣꯏꯗꯕ ꯃꯑꯣꯡꯗ ꯏꯔꯥꯡ ꯑꯁꯤꯕꯨ ꯅꯥꯊꯩꯔꯒ ꯄꯥꯔꯇꯤꯒꯤ ꯑꯣꯏꯕ ꯃꯦꯝꯕꯔꯁꯤꯞ ꯑꯦꯟꯔꯣꯜꯃꯦꯟꯠ ꯗ꯭ꯔꯥꯏꯚ ꯆꯠꯊꯔꯛꯂꯤꯕ ꯑꯁꯤ ꯈꯨꯗꯛꯇ ꯂꯦꯞꯀꯗꯕꯅꯤ꯫ ꯂꯣꯏꯅꯅ ꯏꯁꯨ ꯑꯁꯤꯗ ꯒꯚꯔꯟꯃꯦꯟꯠꯗ ꯂꯩꯔꯤꯕ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯀꯃꯟ ꯑꯣꯏꯕ ꯑꯦꯖꯦꯟꯗꯥ ꯑꯃꯗ ꯆꯠꯃꯤꯟꯅꯗꯨꯅ ꯑꯄꯨꯟꯕꯒꯤ ꯑꯣꯏꯕ ꯐꯤꯔꯦꯞ ꯂꯧꯃꯤꯟꯅꯕꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩꯔꯦ꯫ ꯐꯤꯚꯝꯁꯤꯡ ꯑꯁꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯃꯔꯨꯑꯣꯏꯅ ꯂꯩꯉꯥꯛ ꯄꯥꯏꯕꯗ ꯌꯥꯎꯔꯤꯕ MLA ꯃꯤꯅꯤꯁꯇꯔꯁꯤꯡꯅ ꯀꯨꯞꯅ ꯋꯥꯈꯜ ꯈꯟꯊꯔꯒ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯑꯃ ꯄꯨꯔꯛꯅꯕ ꯑꯄꯨꯟꯕꯒꯤ ꯑꯣꯏꯕ ꯆꯞ ꯆꯥꯕ ꯐꯤꯔꯦꯞ ꯑꯗꯨ ꯄꯨꯡ 24ꯒꯤ ꯃꯅꯨꯡꯗ ꯂꯥꯎꯊꯣꯛꯀꯗꯕꯅꯤ꯫ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯨꯞꯁꯤꯡꯅ ꯂꯩꯉꯥꯛ ꯑꯃꯗꯤ ꯃꯔꯤ ꯂꯩꯅꯕ ꯗꯤꯄꯥꯔꯠꯃꯦꯟꯠꯁꯤꯡꯗ ꯇꯛꯁꯤꯜꯂꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯊꯕꯛꯇ ꯑꯣꯟꯊꯣꯛꯇ꯭ꯔꯕꯗꯤ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯑꯣꯏꯕ ꯈꯣꯡꯖꯪ ꯀꯌꯥ ꯆꯪꯁꯤꯟꯅꯕ ꯊꯧꯔꯥꯡ ꯇꯧꯔꯦ ꯍꯥꯏꯈꯤ꯫